Manipur Police Narcotics Border and Affairs NAP na mamang chahida chatakiba drive singda PHAGATLAKHIBA Lupa Crore kuntra mapan Lakh marifutara nipan Lishing humfutara matoiga chatruk rungi Mamal Oigadaba tongan ba Mayai Kaba CHINJAK kaya Chief Minister NONGTHOMBAM BIREN luchingduna lamdengda leiba Siza Common Biomedical Waste Treatment Facility da mai THADOKTUNA MANGHANKHRE Thoramaduga mari leinana Chief Minister NONGTHOMBAM BIREN hai Kumja English Singani Taratareta BJP na Luchingba Lenga Ase Lakpadiki Chatharakiba War on Drugs campaign ki Saruk Ama Oina Manipur Police NAB na Lamdam Asida Chatharamba drug ki achauba network kaya thukai kre masigi mathakta drug ki business asida generamba kaya faduna maragi matung ina chairak pi kre Amaromda drug ki ipakta Iraq naduna leiramba miyoi kaya Social Welfare Department ka khutsamnaraga Rehabilitation Center singda thamduna makhoibu layang bagaluina mahosagi punsida purakna bahonari Chahi kharagi mamangda drug na maram oiraga lamdamasida oiramba fibum adu ngasidi tapna fagalakli masigi mayek laraba kudam haibabu lamdamasida drug sizinaba amade yonbagi chang tapna hantarakliba asini Lengak asina War on Drugs campaign ase hek haurakpadagi maikai kayadagi pressure kaya lakhi Drug tingdana ba hotnariba law enforcement agency singda threat tawrakpa kaya su yaukidaba nate adubu agency sing asina Ninghanadana Changsilakiba Lana se Ngasidi tapna mai pakpa horakle War on Drugs campaign ase Maiki Bapinaba Ngasisu Maike Kayadagi Honorable 3 Ngasi lamdamasida tokliba irang asisu War on Drugs campaign ga mari leinei drug yonba amadi popi thabada athingba pirubadagi irang ase thoklapani haina center da report phawba yokhrabane Lesang sitna PHAGATLAKHIBA drug ki potlam sing ase fakhraba matungda kadaida chatkrabage haibase miyamna yamna toina hangba wahang amane miyamgi wakhalda pokliba chamamnaba sing adu koknaba PHAGATLABA potlam sing ase press ki mamangda puthoktuna manghanbagi thabak ase tangai fadana pangthokpane Poppy plantation ki mayokta lenga asina lepalektana drive kaya chataduna poppy yanthatpagi thabak chathari adumoinamal hauzik lamdamasida oiriba law and order ki fibam asigi khudong chaba loduna drug mafia singna chingi district singda poppy thabagi thabak leptana chathari masida lengakna Ninghan nagadaba leite state amasung central forces singa khutsamnadna mafam kaya da helicopter amadi drone sizinadna survey leptana chathari Poppy thare hek khangbaga security force sing thazindna poppy yanthatpagi thabaksu leptana chathari lengakna drug ki mayokta lokiba phirep sing khongfam hangadaba leite hainasu mahana makhatana phongdokhi ngasi mai THADOKTUNA manghankhiba potlam sing adudi heroin number 4 powder kilogram Mapan dasmik nipan mari brown sugar kilogram cheni nifumari dasmik mari sinyo mapan WY tablet kilogram kuntaruk dasmik ani ahum mapan SP capsule gram chatruk humfumatoi N10 tablet gram chambri marifutara humdoi pseudoephedrine gram chamnga supna manga amade ganja kilogram kuntra nitoi dasmik ani nipan sinyo puna kilogram chahum taramari dasmik mari taret mat amani Hadaki usiki law and order siki khudong sawa lorga drug mafia kangbu kharasina singi lamsidi da huji mogi madugi undue advantage lorga popi thaba helicopter ki survey to matamda thengnari mayam cycle area da IT road ke area da adagi ukrul ki litan area da atai atop ukrul ki jaga khara sumaina khoida yamna hujiksu adum threat handri aitare drug ki hande moisu angakpa Makhalamani, otherwise, government Moy Hangado Malangoni, a quay halway, Narana and Maktas, so could be Sida Karida, Man Tada than Layramba Kangsing away, Fagalaga Moy Rehabilitation Center, the Pazana, Tamaka, the Moishi, and Moishi Yada, once drug edit Wagravasi Mogi skims in Kodana Sambi rehabilitate Tonana by expansion to Rogato, Puraga Suyada, Paraga Suyada, the Gumbagi Makalgi, disease edictne. Aduna koi kanna madu lambi sorokta leiramba kholama mayam do koi pusalaga rehabilitation center sing tawrakana koi honari another koi madugi center ukhuldu soma sana na ba koi already koi Lupa Crore manga muki sanction tawrega leirabani rehabilitation center se